Akasbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. UPSC na loba civil service parikada Manipuri literature gi optional paper singda Bengali amasung mitay mayak punna iba yanaba Rajya Sabha da Maharashtra laisemba sanazawana pukhatkre. Manipur Sarkar na ngamkai paring singda ahenba ngak sel gi thabak kangkhatuna narol da miri changchalakpa amasung drug pusilakpa thingnaba thabak laukhatli. Sitting tara laigadaba Manipur Bidhan Sabha gi budget mifam tha asigi kunmathoi dagi hauragani. Sarkar na hairi tha asigi haurapa phawbada Supreme Court case lising humpumapan hena panduna lairi amasung Tripura Bidhan Sabha mikhalga mari lenana BJP na dolgi manifesto sankalp patra lising ani kulumdoi ngasi Agartala da puthokre. UPSC na loba civil service parikada Manipuri literature gi optional paper singda Bengali amasung mitay mayak punna iba yanaba Rajya Sabha da Maharashtra laisemba sanazawana pukhatkre. Special mention oina Sabha da pukhaladuna Sri laisemba sanazawana UPSC gi civil service parikada Manipuri literature da apunna mark changaga loinana paper 1 amasung 2 haina optional paper ani lay. Manipur Sarkar na state policy ama oina ingkumja lising ani taruk hauna Bengali mayoki mahutta mitay mayak na tangkak naina sindokpa hauki. Sri sanazawan hai haujik thengnariba samasyadi Manipuri subject singda mitay mayak na iba BA amasung MA sing Bengali mayak tamlaktabana makhoi sing asi Manipuri optional paper singi UPSC na main exam thanabagi khudongchaba phangdri. Maramaduna mahiroi singi maikaidigi UPSC exam gi Manipuri paper sing mitay mekta thaba yahanaba taksin ba laikre. MP na hai Manipuri literature da haujik ki oina piriba instruction answer must be written in Manipuri Bengali script haibagi mahutta answer must be written in Manipuri Bengali or mitay script haiba instruction oina semdoktuna UPSC ki parika lol animakta thaba yanaba mahakna sabada taksin ki. Mukhyamantri Nongthomam Biren Singh na Project Sewak ki Chief Engineer Mana Prasad amasung BRTF ki Commander Atul Kumar ga ngasi mahaki secretary unakre. Unabadu da lambi thong amasung Bharat Myanmar ngamkai gi sambal khariba adugi matang da kupna khanaki hari. Social media da thadorpa warol amada Mukhyamantri na hai Rajya Sarkar na ngamkai paring sing da ahenba ngaksel gi thabak kangkhatuna ain gi wangmada narol da mi changsilakpa amasung drug pusilakpa thingnaba thabak kayamarum laukhatle. Kom Union Manipur amasung Kom Jati ki Kangrup singna ngasi Mukhyamantri ga mahaki official residence da unakre. Unabadu da Kom Jati Kangrup singbu hena sakharanaba kari tawba yabage haibadu khanaki hari. Masigi mathakta ichum kairap Kom village da Barkap le Reju festival mapung phana pangthoknaba honabada kari tawba yabage haibaju khanaki. District Skill Committee Kaksing na sinduna District Skill Mela lisingani kulumdoi Kaksing Sumak Laikaida Leba General Hall da ngasi pangthokre. Mela asigi matangda aikogi paumigi paudam ama. Kendra Sarkar ki Ministry of Skill Development and Entrepreneurship ki lamjig makhada District Skill Committee Kaksing na sinduna ngasi Kaksing Sumak Laikaida Leba General Hall da District Skill Mela 2023 pangthokre. Aram aduda Manipur Society for Skill Development ki Mission Director LN Kachungna thobe mitung Deputy Commissioner Kaksing Sumorjit Salamna Tharumapu State Skill Mission ki Chief Operative Officer KS Bobina akhana mitung oina saruk yaki Tharunga mari lenana wanga muda thobe mitung oikiba LN Kachungna hai Manipur ki literacy rate asi angkalakpu ki matung oina thabak phangdaba ki rate su angkalakli hojiki matamda skill development haibasi karino haibasi society akhoi ge society asida khanganba yamnamak darkar oire Laik Laisu Hairibasing su Mokoi Masana skill development at Sikangjin Bamasung Hajin Badarkar Oi. Mauna Sumna Hai. Skill development I know. Bazaar dasu, Dukan dasu, University dasu, everywhere do nangai. Skill. But have we ever given a thought what is skill? Skill is exactly. Kang naktang di khanuma like habra. Asikari damakra. For what it is? And a question humble among them. You know, Manipur the Mafam the thing that lack of Mafam the BA making highly qualified, at least because our literacy rate is almost 80%. Young educated way society Manipur. But in the midst of high literacy rate, unemployment problem is young one. Why?
Ngasi ki district skill mela adu da district asi da lairiba tongan ba government ki department sing lanai mi sing entrepreneur sing yang na punna stall kunithai hangki mela adu ki saruk ama oina Synapse ki director Anil Habomna moderator oiduna talk show ama su pangthoki Akashbani Imphal ki paw kidamak Thobal dagi Soibam Binoy Manipur Khadi and Village Industries Board Lamperpat Imphal Sindana Prime Minister's Employment Generation Program PMEGP gi makada state level exhibition ama thasigi kunmari digi mathang thagi ani phawba lamboi khonlang hongda leba Manipur Trade and Expo Center da pangthok lagani hari Kendra gi MSME Mantraloy gi makada pangthokpa exhibition asida PMEGP gi beneficiaries sing Khadi institutions sing village industry sing na mela asta stall hangning labadi thasigi tarataru phawgi manungda makoi gi form office asigi website gi download toroga pikhalakpa yagani hari Manipur Pradesh Youth Congress Committee gi nauna thaukubu pugodaba sing haple Sri Ningthokjam Popilal na President Muhammad Abdul Hakim amasung Avinash Naurem na Working President amasung Mir Kasim MM na General Secretary oirgani hari tabiriba pawasi Akashbani Imphal digini Sitting tara laigadaba Manipur Bidhan Sabha gi budget mifam thasigi kunmathoi digi hauragani taranithoi suba Manipur Bidhan Sabha gi ahum suba mifam asida thangja numit ama yauna mifam asi mathang thagi ahum phawba chathagani mifam asida wahang pahong sarkar gi bill sing putoktuna khanaba tongan tongan ma bibhag sing gi demand sing khanaduna pass tawnaba honagani ningsing bayai Manipur Bidhan Sabha gi budget mifam Rajyapal La Ganesang gi basang galonana thasigi ani dei haukibani mifam adu numinini chathaki Kendra amasung Rajya Sarkarna Thobal Jilla da paikaliba chakot thorangi thabak thoram sing Jilla asda leiriba tongan tongan ba bibhag sing gi makok thongbo officer singa punna phaminaduna akhanaba district level officer sing gi miphamama Jilla asigi deputy commissioner gi conference hall da pangtokre Deputy Commissioner Anthem Subhasna Sabhabati oiduna pangtokiba mifam aduda Jilla asda leiriba bibhag sing gi officer singna magi bibhag singna sarkar gi makha da paikaliba thabak thoram sing PowerPoint piduna khanganki Mifam asi bibhag sing gi marakta apaba mari thamduna Jilla asigi chakot thorangi thabak sing hena kumang choksilanaba amadi coordination ama puraknabagi pandamda pangthokpani haina Deputy Commissioner na phongdokki District Mental Health Program National Health Mission Thawbalna Legal Aid Clinic Hiamlanga punna sinduna Mental Health Program gi matang nomugi oiba Targeted Intervention Program ngasi sangai yumpham sabal lekai da pangthokre thoromduda akhangai kyana mental health ki matangda wangang ki Bishnupur Police Commando na ngasi Faidinga gi akoibada lalobasing leire haina Assam Rifles na pirapa pawgi matungina mafam adura sangsimbada mioi ama fari hari mangondagi 7.65 mm pistol ama magazine ama kapa yariba maru taruk fangle hari mangna hydropadgi matungina mahak KCP MC unification gi haksin ba mioi amani haiba khamle mahak Englishing ani marida pripak pro yaukibani parba mioi adu Sengmai Police Station da sinakre hari Hanagi Kendra gi Mantri amasung Padmesri Thonawjong Chawba singna Bishnupur Jilla gi Khat Sanjemba Mayai Lekai da nauna saba Ima Painthobi Haraupam Community Hall ama sangakre Thoram duga mari lenana wangang bada Sri Chawbana hai Khungasigi sempat kadabada mai marang kaina phange lambi lere ising su ghar hai si yog yog le sing pi ba hai se Sanjemam khunje 2024 gi lora padali soitram pakani isingi source maru si pai maru ni si thamaga nambur turel haiba si ising kangbanai ro do phone je nambur teng bage mataw khale nambur turel gi mapan sida pamhok samasarani Nongmaiching Forest Range da Popi Pambi Thanaba Singi Akoiba Sing Langmai Thabagi Thabak ama Chatharikliba asi Thijin Binaba Coordinating Body Kuraina Mukhyamantri da Aiba Serol ama Pisingre Serol dun hai Nongmaiching Hill Forest Range da Kundariba Kunja Kayamarumna amana Toina Reserve Forest da Mai Thabagi Thabak ama Chatharakli Masina Reserve Forest asida chauna amanga ta thonbagi thabak chathari maramaduna mari leinaba singna asiguma thabak sing asi tahondanaba athuba matam thagot thabak lokot pinaba sarkar gi puning singsilakli National Tobacco Control Program gi makhada Kopta Act lisingani kulumdoi sanahan ba haibasi gi matang da police gi mioi sing school gi mihut sing transport gi mioi sing amadi khul gi mihut sing gi oiba nomagi bahap tan bagi thorum ama senapati gi DRDA holda ngasi pangtokre National Tobacco Control Program District Health Society senapati district na sinba thorum aduda akhangahi kyana wangangki
ꯊꯧꯔꯝꯗꯨꯗ ꯋꯥ ꯉꯥꯡꯕꯗ NTCP ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯀꯟꯁꯜꯇꯦꯟꯠ SM ꯃꯨꯟꯈꯨꯝꯅ ꯍꯥꯏ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯁꯤꯖꯤꯟꯅꯕ ꯂꯥꯛꯁꯤꯟꯅꯕ ꯄꯥꯟꯗꯝꯗ ꯀꯣꯞꯇꯥ ꯑꯦꯛ ꯆꯠꯅꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯑꯦꯛ ꯑꯁꯤ ꯚꯥꯔꯠꯇ ꯏꯪ ꯀꯨꯝꯖꯥ 2009 ꯆꯠꯅꯍꯟꯈꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯖꯤꯂꯥꯗ ꯏꯪ ꯀꯨꯝꯖꯥ 2014-15 ꯆꯠꯅꯍꯟꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ, NGO, स्कूल ओजासिंग यावना ट्रेनिंग कया पीखरे। मांगना हाई टोबैको सेशन सेंटर मणिपुर हांगदोक्तुना चुराचांपुर, चांदेल, सेनापति अमसुंग थौबालदा थबक तौबा हौरे। चुराचांपुर बटालियन असम राइफल्सना नहासिंगबु भारत लानमीदा चंगनबा पुनिंग थौगपगी थौरम अमा ngasi चुराचांपुर जिलागी आयनादा पांगथोक्रे। मदुदा नहा 12 रोम फिजिकल स्क्रीनिंग पांगथोक्की हाइरी। अमरोमदा ससात बटालियन कामजोंग जिलागी माउकोट खुलदा थारंबा पोपी पांबीसिंग मांग तहनबगी थबकता सरुक याकी हाइरी। ऑल इंडिया फुटबॉल फेडरेशन की प्रेसिडेंट अमसुंग जनरल सेक्रेटरी ना हदकता मणिपुरदा लागलमदुना फुटबॉल सखोरहनबा यंगसिलमले। ऑल मणिपुर फुटबॉल एसोसिएशन अम्फा की एग्जीक्यूटिव काउंसिल की मिहुत कांगबु अमना फेडरेशन की लुचिंगबसिंग उनदुना मेमोरेंडम खुसिनकी। मेमोरेंडम अदुदा लमलोंग थोंगखोंगदा लेरिबा आर्टिफिशियल टब असी अनौबा सिंबिनबा सीसी मिट अपग्रेड तौबा मतम मतमगी मतुंगिना सेंथंग पीबिनबा वाफमसिंग यावरी हाइरी। आकाशवाणी इम्फालगी पाव ताबिरी। सरकार हारी थासिगी हौरप फाउबदा सुप्रीम कोर्ट केस 1968 हेना पंदुना लेरी। राज्य सभा वहांगी पाउखुम पीरदुना आइन मंत्री किरेन रिजिजुन हाई लेबागस लेरिबा हाई कोर्ट सिंगदा केस 1,50,000 हेना पंदुना लेरी। मंत्री हाई सुप्रीम कोर्ट जज 35 लेगदबगी मनुंगदा हौजिक जज 32 थबक तौरी। हाई कोर्ट सिंगदा जज 1,900 लेगदबदा हौजिक 783 लेरी फम 438 हांगदुना लेरी हाइना मांगना फोंगदोक्की। बीजेपी नेशनल प्रेसिडेंट JP नड्डाना त्रिपुरा विधानसभा मिखल की डोल की मैनिफेस्टो संकल्प पत्र 2022 ngasi अगरतलादा फोंख्रे। थौरमदुदा वा ngangbada श्री नड्डाना हाई लायरब इमुंगसिंगदा नौना मचानुपी पोलकपा मतमदा लुपा 50,000 पीगनी। उजाला बेनिफिशियरी सिंगदा लेमना गैस सिलेंडर अनी पीगनी। मसीगी मथक्ता ट्राइबल ब्लॉक सिंगदा इक्लविया मॉडल स्कूल अममम लिंगनी। मांगनाई राज्य सिगी लम लेजदब लौमी सिंगदा चही खुदिंगी लुपा 3,000 तेंगबांग ओइना पीगनी। श्री नड्डान हाई बीजेपी ना मैनिफेस्टो सिंग असिदा लुमना लौबगा लोइनना मिखल सकिब वासक सिंग थबकतो ओंथोकनी। राज्यदुदा इंग कुमजा 2019 बीजेपी सरकार लाकपदगी सेंजा थुमजा लालौबा अमसुंग क्रिमिनल की थबक सिंग मांगखिबगा लोइनना सखत लंबी लोमदा संगसिलकली। मांगनाई राज्य बीजेपी ना शांति अमसुंग चौखटपा पुरकली। बीजेपी शासन मतमदा मियामना युम अमसुंग थकनबा इसिंग फंगले। हौजिक फाउबदा राज्य आयुष्मान भारत कार्ड 1,19,000 पीखरे। मरकसदा मिखली मतम नक्सिलकपगा लोइनना राजनीति दल सिंगना राज्य सिनबा थुंगबदा मिखलगी रैली सिंग पांगथोकली। लेफ्ट दल अमसुंग तृणमूल कांग्रेस की लुसिंगबा सिंगना वोटर सिंगी पुनिंग चिंचिनबा ngamjabi थादना वोट खोंबगी थबक चथरी। मेघालय विधानसभा मिखल की मिरपचे लौथोपगी मतम हयेंगना लोरे। विधानसभा केंद्र हुंफुगी स्क्रूटनी ngarang पांगथोकरे। स्क्रूटनी लोरबा मतुंगदा मिरेप 365 की मिरेपचे सिंग यारे। मसीगी मनुंगदा नुपी मिरेप 53 यावरी। मरकसते इलेक्शन कमीशन वोटर मसिंग यामना थोरनबा थौरांग लौखटले। राज्य की CEO ना हाई वोटर मसिंग यामना थोरनबगीदमक पोलिंग स्टेशन खुदिमक्ता ख्वाइदगी हाना वोट थादबा थोलकपा मियोय 5 अमसुंग अहानबा ओइना वोट थादबा मियोय 5 दा मना पीगनी हाइना लाउथोकरे। अमरोमदा नागालैंड विधानसभा मिखल की वोट खोंबगी थबक खमथेना कले। विधानसभा केंद्र हुंफुगी स्क्रूटनी ngarang पांगथोकरे। मिखलसदा राजनीति दल 10 रोमना लंबा तौनरी। मिखलसदा नुपी मिरेप यावना पुन्ना मिरेप चनीना मिखल थेंगनरबा याई। अरोइबदा मरोइबा पाव UPSC ने लौबा सिविल सर्विस परीक्षा मणिपुरी लिटरेचर की ऑप्शनल पेपर सिंग बेंगोली अमसुंग मितै मयक पुन्ना इबा यानबा राज्य सभा महाराष्ट्र लैसेंबा सनाजाउबना पुखटख्रे। मणिपुर सरकार ngamkhai paring singda ahenba ngaksel gi thabak kangkhatuna narol da mi changsilakpa amasung drug pusilakpa thingnaba thabak lokatli। सिटिंग तरा लेगदबा मणिपुर विधानसभा की बजेट मिफम थासगी 12 हौरगनी। सरकार हारी थासगी हौरप फाउबदा सुप्रीम कोर्ट केस 1968 हेना पंदुना लेरी। अमसुंग त्रिपुरा विधानसभा मिखलगा मरी लेनना बीजेपी ना दल की मैनिफेस्टो संकल्प पत्र 2022 ngasi अगरतलादा फोंख्रे। पाउ लोइजरे।